ꯉꯁꯤ ꯑꯩꯈꯣꯏꯁꯤ ꯑꯣꯐꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯣꯔꯥ ꯇꯟ ꯑꯩꯈꯣꯏ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯆꯥꯛꯍꯥꯎꯅꯤꯀꯣ ꯆꯥꯛꯍꯥꯎꯒꯤ ꯇꯟꯅꯤ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯕꯣꯔꯥ ꯁꯦꯝꯅꯉꯥꯏꯅꯦꯕꯀꯣ ꯁꯤꯅ ꯀꯩꯅꯣꯅꯦꯕ ꯆꯥꯛꯍꯥꯎꯒꯤ ꯇꯟ 시금치 시도지 빡짜 방담네고 한 군이 라가 숨고 짜대들 담바 그거 시세 세마리가 짜긴 떠오르네 자 가스트릭네 अमुक नागी तवे 시사be 게스 레바 कोई नगे लेरगा चादा 한잔 자오려 야라니까 ꯍꯧꯖꯤꯛꯄꯨꯗꯤ ꯁꯦꯝꯃꯤ ꯑꯗꯣ ꯍꯣꯔꯦꯟ ꯂꯣꯏꯕ ꯀꯥꯟꯗ ꯆꯥꯕꯗꯣ ꯌꯦꯡꯉꯁꯤ ꯃꯍꯥꯎ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯟꯕꯨꯗꯤ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯕꯣꯔꯥ ꯍꯧꯖꯤꯛ ꯁꯦꯝ ꯂꯣꯏꯔꯒ ꯕꯣꯔꯥ ꯑꯣꯏꯅ ꯌꯦꯡꯉꯣ ꯆꯥꯁꯨ ꯁꯦꯝꯃꯦ ꯆꯥꯅ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯍꯥꯞꯄꯒ ꯂꯦꯃꯟ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯑꯂꯨ ꯕꯣꯔꯥ ꯇꯦꯁ ꯇꯧꯒꯦ ꯑꯩꯁꯨ ꯆꯥꯗꯣ ꯈꯨꯠꯍꯥꯎꯗꯣ ꯂꯣꯏꯔꯦ ꯍꯣꯏ 정말 민님 찾아도 없는 요새.